टीवी तराम ओक्सबग लोनना राजेश कुमार कुरुमजरी मरुब पाउदा लेट्स फाइट अगेंस्ट चीन कुकी नार्को टेररिस्ट एंड इलीगल इमिग्रेंट्स हाइब हिरमदा मियाम मिफम पांथोक्रे मणिपुर शांति हंजल हल्लू खुदक्तगी लान लेपु हाइबा डिमांड तौरदुना शांति की रैली चटख्रे चीन कुकी टेररिस्टिंग असी मियोबगी मरक्ता लेगदब कांगलुप नते हाइन ऑल मणिपुर मतम इसै कांगलुप की प्रेसिडेंट थोइबना फुंडोख्रे लोइनाना इजराइल दा हमास मिलिटेंट सिंगना रॉकेट बॉम्ब लिसिंग कया कापसिंदुना लांदाख्रे मपुंगोय पाउ लोबिरसी चीन कुकी नार्को टेररिस्ट अमदी इलीगल इमिग्रेंट सिंग मरुफंगना मुथतननबा अखोय पुन्ना थेंगनमिनसि हाइना सोशल एक्टिविस्ट महेश्वर थोंगजमना फुंदोक्रे कोऑर्डिनेटिंग कमिटी अगेंस्ट द एक्शन ऑफ चीन कुकी नार्को टेररिस्ट एंड इलीगल इमिग्रेंट्स न सिंदुना ngasi singjamai singa mathakta leiba how ground the let's fight against चीन कुकी नार्को टेररिस्ट एंड इलीगल इमिग्रेंट्स हाइबा हिरमदा मियामगी ओबा मिफम अमा पांगथोखिबगा लोइनना ngasi gi mifam na warep ama लौदुना चीफ मिनिस्टर एन बीरेंद्र पिशनख्रे थोंगाव जमना इंडिया की डिफेंस मिनिस्टर श्री राजनाथ सिंह अनिरक सुबा ओइना उनरुबगी स्टेटमेंट अमदा डिफेंस मिनिस्टर ना मणिपुर दा हौरिबा अमदी थारिबा पोपी पाम्बली सिंह मांगहनबगी थबक मपुंग फाना लौकटपगा दा इंडियन एयर फोर्स की मटेंग सिनबगी अयाबा पीरे हाइना फोंदोलकपगी मतुंग इना पोपी लोकतिंगै ममांग द पोपी पाम्बी सिंह मांगहनबगी थबक अथुबदा लेंगाकना थबक ओइना पाइखटपा हौबिननबा तक्सिनबा गिदमक पांथोकपनी ngasi mifam aduda wangaladuna maheshwar thongaujamna phungdokhibada lamdam asira leiba yelho phurup sing amato oina thoktuna aikhoigi common enemy masak khangdoktuna chumna changsinba matamda indiana taroidabagi maram leite aikhoina iramdam asi kandrabadi kananasu laklaga kanbiraroi phongdokhi कोई मियाम पुनमक चंचन मिनरल कोई मेते इरिचा लेबिरी बातु को अतोपा कम्युनिटी हानदगी ले मिनरल लब कम्युनिटी मणिपुर मुंशिबा मणिपुर का हान इंदब कम्युनिटी पुनमक पुंजन मिनरे हारे कांदा अकोई चीन कुकी नार्को टेररिस्ट अमसुंग इलीगल इमिग्रेंट्स की मायोक्ता कोई पुलक चंचन मिनरे हारे कांदा अमुक तक मरु पुनम थसेर मयाम दा हाइजरी मयाम दा अकोई तौगदब पोसे को मयाम ज्ञान तामिनरगा भाव तामिनरगा पुलक चंचन मिनरगा अकोई येकना बसे कनानो हु इज आवर एनिमी अकोई येकना बसे कनानो हाय बसे चंचन मिनरगा पुलक पुले हारे का रासिटी बे तौरिबा सिंसु रूलिंग सु थोपिरो रूलिंग मनता यानेदब कांगु जुसु पुलक पुंसन बिरो थोपिरो कांग्रेस सु थोपिरो अतोपा पार्टी म्याम सु लोय थोपिरो सीएसओ लीडर्स म्याम थोपिरो नहा सिंह म्याम लेबिरिबा इमालेबा कायबा यादे हाइदिना तुम चाप खंगदना हौसिपौ लैबा नहा सिंह म्याम लोय थोपिरो अदुगा अखोई कमन एनिमी से मसक खंगमिनरे हारे कांदा अखोइना चुमना अमता ओइना पॉलिटिकली टेक्निकली सोशली फुंजन से चंचन बतारगदी अमता ओइबा पांदन चंचन बा ओइ तारगदी इंडियन गवर्नमेंट ओइरो एनी गवर्नमेंट ओइरो मोइ तादबंग पोतेको डिस्ट्रिक्ट हेल्थ सोसाइटी कक्सिंग न सिंधुना कम्युनिटी हेल्थ सेंटर वीकली हेल्थ मेला की थरम अमंगसी कक्सिंग की सीएससी कॉम्प्लेक्स पांथोक्रे नेशनल हेल्थ मिशन मणिपुर की मिटिंग मखाद पांथोप थरम अदुदा गायनी सर्जरी पेडियाट्रिक्स ईएनटी स्किन आई अमदी साइकेट्रिक याउना तोंगान तोंगान बा अनाब सिंह की स्पेशलिस्ट डॉक्टर सिंह सरुक यादुना मियोय क्या लेमना लायंखी हेल्थ मेला अदुगी मनुंग चन्ना प्रधानमंत्री सुरक्षित मातृभा अभियान की एक्सटेंडेड प्रोग्राम की मखादा पांथोकपा मिरोन बिसिंग की खुदोल की कुंतरुक सुब थरमसु पांथोकी हाइरिबा मिरोल बिसिंग की खुदोल की थरम अदुदा कक्सिंग डिस्ट्रिक्ट की तोंगान तोंगान बा रिलीफ कैंप सिंग द लैबा मिरोल बी अमदी अंगांग नौना चेनबी ममा सिंगबु लेमना लायंगबगी मथक्ता हिदाक लांगथक यावना तोंगान तोंगान बा चाना थकना पोलम कयासु पीदुना पुनिंग थवतकी ngasi weekly health mela gi thorom adugi matang da Kaching district ki CMO TH Rajen na thorom asi leibak asida leiba mipung khudingmak ta ana layang gi khudong saba phanghanana paikhat liba health week asigi manung channa pangthokpani thorom asida sija hospital gi tongan tongan ba specialist doctor sing yauna doctor kayana relief camp ta leiba mioi sing yauna mioi kaya da lemna layang ba lemna hidak piba amadi
ꯂꯦꯝꯅ ꯇꯦꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯄꯤꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯀꯥꯟꯅꯕ ꯂꯧꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ आयुष्मान भवा प्रोग्राम की मखादा पांथोक्चब मेलानी आयुष्मान भवा हारिबा प्रोग्राम असी होखिबा सेप्टेम्बर तांग 13 मिनिस्ट्री ऑफ हेल्थ एंड फैमिली वेलफेयर डिपार्टमेंट लॉन्च तौबिखिबा भारत लाइबा मिपुम खुदिमा मसा फना अमसुंग पुंसी नुंसाना लाइनबगी पांदम सेंखिबा अदुंबा कानरबा हेल्थ की स्कीम प्रोग्राम की अमरोमदा मिरोलबीसिंगी खुदोलगी थोरम अदुगी मटांगदा स्टेट मैटरनल हेल्थ की स्टेट नोडल ऑफिसर डॉक्टर मीना सिरामना थोरम असी मणिपुर की चिंग अमसुंग तमगी मफम कयादा पांगथोक्तुना मिरोलबीसिंगदा मखल कयागी कानबा पीननबा पांगथोकपनी ngasisu district asida laiba relief camp singda laiba mirolbi amadi nauna angang sienba mama singda kanaba kya piba ngamle asigwa thorom asi makha tanasu pangthokigani haiki yum da macha masu sing lakna duna amadi potha duna leijagadaba chahi yamlaba ahal oirba senior citizens singna ngasigi tangdu leitadrba manipur asibu santi hanjal halu खुदक्तगी लाल लेपु हाइबा डिमांड तौरदुना ngasi शांति की रैली चक्रे थौबाल एंड कक्सिंग डिस्ट्रिक्ट अपुनबलुक तकदालना सिंधुना अहल ओइरबा सिंगना लुसिंगदुना चटकिबा रैली अदु खोंजोम बाजार दा लैबा कम्युनिटी हॉल दा मियाम पुल्लबा मतुंग खोंजोम वार मेमोरियल कॉम्प्लेक्स फाव चटकी मियामना खोंजोम तुरेल दा कुमदुना लान असिदा लैखिद्रबा अथौब सिंगदा तर्पण कत्तुना अवाबा फोंदोखी तुंगदा ngasi रैली अदुदा सरुक याकिबा सिंगना खोंजोम वार मेमोरियल कॉम्प्लेक्स दा लैबा कम्युनिटी हॉल दा मियाम मिफम अमसु पांथोखिबगा लोइनना मियामना वारेप क्या अमसु लौखि मियाम मिफम अदु लोइरबा मतुंग तकदाल की मेंबर सिंगना थवाल डीसी ऑफिस दा चतुना डीसी गा उन्नरबा मतुंग डीसी थवाल अहंथेम सुभाष की खुटांगदा भारत की प्रेसिडेंट दा वारेप सिंग अदु यावा मेमोरेंडम अमसु पिसिनखि सही यामलबा अहन सिंग की रैली अदुगा मरी लेनना तकदाल की चेयरमैन यंखोम भागत चंद्रना फोंदोखिबदा मणिपुर मई हौना चाक्तुना लैरिबा असिदा कन्बीनबा लैतबगुम अवा चैथें कया फंगदुन लैरिबा असिदा अखोई करी थौदांग लौमिनबा ताई हाइबसी कुपना येंगमिनबा मथौ ताई था मंगा सुरकलबा मेकअप मिराखोल तना थल्लबा इरांग असि ngasi फावबा लैंगाक असिना लोइसनबिबा ngamdana लैरि मियामनसु ngasi फावबा अखोई शांति पामी तंगदु लैताबा पुंसी अमा पुरउ हाइना लाउदुनसु लागली अदु लैंगाक असिना ngasi फावबदा मियामगी खुलाव असि ताबिदना लागली ngasi gi लैंगाक असिना अचुंबा खोंथांग अमतंग थांगबिरबदी सोइदना शांति पुरपा ngamgani हाइबगी थाजबा लैजै हाइखि महात्मा मखाताना हाइ यामना लुरिबदी लैंगाक असिना ngasi थांगलिबा खोंथांग असि करिनो हाइबा मियामदा सममनबा फावरे मियामना लैंगाकता थाजदबगी ममी अमा तारकले लैंगाक असिदा यावरबा एमएलए मिनिस्टर सिंगना करी थौदांग लौरिबनो हाइबसु मियामदा खंजिलक्त्रे हाइरदुना मियाम असिना ngasi थोलक्लिबा असि इमा लेबाक असिबु नुंसिबगी दमक्तनी लैंगाक पाइरिबा नखोइसु थोलक्लो नखोइगी वखलोन सिंग अदुसु पुथोकमिनदुना लेबाक ngakpada अचुंबा माइकैदा चटमिनरसि हाइखि ngasi mak miyamna pamlibadi lanjenaduna leiba sing asi magi maramda mafam chana thambiduna hanagi tangdu leitaba punsida halakpa aduni hairuna ngasi chahi yamlaba ahal oirba sing asina rally chatliba asigi pandamdi ahal oirba kayana aikoi santi pami lan pamde haiba maleng mafam sinba thungna khanganba aduni haina su takdalgi chairman yengkhom bhagachandrana makhatana phongdokhi asi saliba aikoi ni piru khongthang aikoi piru message laioi ram namar oirba sai humbugi mat leirba sahi maidra phabu yauna saliba de si pandamdi pithi bi pham singa thungna leigi sno manipur sa santi pami asino satpang andra khongam khokra pusi kya nabo aikoi santi pami khono se wasi tadal singa bam si kya pai asino pandamni loina na kone thungni madidi ngasi saliba de singa tungda lagda mi gol kya si singa aikoi santi pubasda aikoi kunsu apun ma thabang lomna si loina aikoi kunsu amot na mai pa da bi si hari se tadal ngasi gi rally aduda lusing basing mikap thoklo aikhoi botangdu lekana hinghalu manipur maset tana kaihanganu ahal ojerbasu ireibak nungsibagi igi isel handri
Lengakpa isasa mikap thoklo amasung we want peace in future for our children haina thaba placard singsu siznaki. Hokiba tha September ki tang nipal da palel da miyam na hokiba ihoda Assam Rifles and Nomai Kapthorok Padagi Nomai Maruna Yanggel Saruda Pan Badagi Spinal Cord Tatuna Pibam Tina Sok Padagi Hawat Kangkat Pangamdana Pamong the Tadron Ladyba Kairak Tagi Samurai Latpam Satyam Sahi Kutrani Pangi Ana Layang Bada Mating Oinanaba Kakching Apun Bana Lupali Sing Taragi Oiba Selgi Tengbang Kusina Kre Ngasi Kakching Apun bagi timna Satyam gi yum da satuna maki anaba hangbalina selgi mateng kusina kiba aduda Kakching Apun bagi maikai dagi soktuna lairiba Satyam gi anaba athuba matamda pagalakna basu ishorgi mafamda thawni jaki. International Association of Lions Club Mityeng Makada Manipur Crisis Relief Project under District 22D Manipur Region gi oina Lions Club International na Kakching District ki Relief Camp Taramathoida Relief Material sing yenthokre Relief Material sing yenthokiba Kakching District ki Relief Camp sing adudi Khomdonbi Memorial English School Kakching Kunau Angom Lekai Relief Camp Thongjau Maning Lekai Relief Camp Lamaidong Higher Secondary School Relief Camp Ibudau Pangamba Community Hall Hianglam Kalyan Ashram Kakching Yimbi Masa High School Kakching Khamaripur College Kakching Kongoi Community Hall Kakching All Age Home Kakching Amadi Sanatombi High School Kakching da Leiba Relief Camp Inmates Singdani Ngasi yenthokiba polam sing adudi seng hawai kambal sapon achathau ising amadi sanitary items singni Kakching da Laiba Relief Camp Singi Oina Sabal Lekai Community Hall da Lions Club of Kakching Greater na Sinduna Pangthoki. Manipur da thokliba irang asina maram oiraga khara henna awaba taraba Kumbi Kendra gi Borayangbi Gram Panchayat ki manung da leiriba mafam kaya da ahing yarektuna khul ngakliba marapaibi sing amadi khul ngakliba volunteer sing na Lairibagi Pibam Makoigi Awat Apasing Kumbi Kendra gi MLAS Premchand na koi na satuna yengchin kibaga loinana khulngak liba marapai bising amadi volunteer sing da seng thau thum nomagi changdaba yadaba chana thana polam yauna selgi mateng su pangkhre Pombi Khok Chandol Pokpi Chairel Lengang Tabi Chairel Mangjing Khojuman Tabi Laingobi Sandang Khong Yauna Mafam Kiada Ahing Yarek Tuna Kul Ngakliba Maira Pai Bisingi Or Apasing Hakting Nana Yengchinba Amadi Mateng Piba Aduga Mari Lainana Kumbi Kendragi MLAS Premchandana Haikibada Ngasi Fauba Leptana Miyam Gidamak Hotnariba Asida Kanaguma Krana Lana Pau Sandokpa Torkpa Si Yamna Nungaijade Ngasi Lamdam Asida Ima Ibel Kayana Ahing Yarek Tuna Wariba Mayam Asi Ubibagi Mahutta Lana Sandokpa Tokpiu Langi Matam Asida Politics Taubigano Matam Nate Haujikti Ekoi Puna Tengnaminanaba Matam ni Haiki Aigi Kiendragi Awabs Kadai Wabano Kangingagati Social Media under Facebook account Tongan Ba Akoigi Media Sing the Nanga Laidu Shurupudi Pins the Kumbiraga Agi Lamdam si the Lakpiraga Agi Imaisaga saying the report to Loviraga Pau Taming Babularesu MLA on the signing Babularesu Madum Tavu Habizunga and Media Tamsari Kuki Militant Singna Sahi Asigi Me Ahumda Bisnupur District Torbung area da Yumai Thab Amadi Mihat Mipun Chatharakpa Tingnanaba Hotnabadagi Hauduna Kuki Militant Singna Chatharakiba Lan Asida Manipur Kingam Kai Ngak Namagidabak Todang Low Kiba Arambai Tengolgi Laikidraba Athobu Singi Mafamda Langban Haishoi Amadi Chaklen Katuna Ikai Kumnaba Utkre Ngasi Kakching District Kakching Kaitel Masa Manak Laiba Naudam Bazar Community Hall Lamdam Adugi Nupi Singh Amasung Ji Sankar Das Sharma Kakching Paji Lekai na Punna Sinduna Pangthokiba Thoram Aduda Chathariba Lanpam Asida Iraibag Iramdam Gidamak Thawai Katkraba Arambai Tengolgi Athoba Trani Toigi Mafam da Arambai Tengolgi Thomi Singh Yauna Mafam Adugi Miyamna Minute Ani Tumina Leptuna Kai Kumnabu Utki Hailai Amadi Langban Haishoi Katlabatungda
punna chaklen amasu chaminaki Kuki nupi anigi naked parade ki viral video adugi matang da National Commission for Women amadi State Commission for Women anina suo moto case lokhat ki aduga miut menai tawduna mihatina happy kraba mahiroi nupi hijam linthoi ngambi gi di ngasi fawbada karisu tawduna lairiba asi thamoi sokna nuai taba fawi haina Lukmai Seluk ki secretary Asem Nirmalana phongdokre ngasi Manipur Press Club ta pangthokpa pawgim phom amada mahak na hai mahiroi hijam linthoi ngambi mahak juvenile amasuni mahaki thodok miyam pumbna khangnarba ngaktani icham chamjaraba makuta kulai paibasu nataba amabu aduk minungsi haitana tamtina hatok pikhiba asigi matangda achumba well phanghanaba amadi matungda amuk hanna adugumba thodok sing thoktanaba amasung nupi oibi singbu namsinduna thamdanabagi dabak National Commission for Women na wakat zerol ama thajin kre State Commission for Women da su zerol ama thargani mahiroi nupi macha amabu mihathina hatpada jenabasingi matakta thabak pakhat pinanaba wakat zerol asi thabani mahak na hai koki nupi anigi wathok tana kanana su case file tawwa leitana su moto case lokat ki aduga mahiroi nupi macha asigidi ngasi fawda karigumba amatta lokat piraktaba asina maram oiraga pendabadagi hairiba chirol asi thabani athubada mahiroi anigi haksang imung manungda phanghanduna makhogi mathau mangam pangthok naba leingakna sinbiu haina su phongdokhi Departed soul chatriba thawai duna pendaba aduna mana chatriba lehoriba nupi kunai akoi dasu aduki matik kizana lairiba akoi gi asok pa thawai thamoi akoi gi pungning wakal mayam se adugumba justice adu pibirak pata taragadi o akoi nupi gi su achumba leibore nupi gi wakat chutabi na ba lei haiba se akoi na khanjaga doin aduna akoi nupi macha adugi masa adu kajitang oirasu autopsy tawnana ba machet amato isu pibiu sinabiu lairiba ngasi bada kapi ba lauri ba mama mapa sing china icha hale e haibado madu aikoi mokoi da su china jaba pamjai Kuki militants singna mihathina hatok pikraba mahiroi hijam linthoi ngambi amadi phijam himanjit anigi thawaina laramlanda ingna signa lairunabagi damakta youth of kabuwak singna ngasi numidang mahiroi anigi mafamda leisu katpa amadi candle thanduna thoni khri youth of kabuwak singi naha singna kabuwak sing laibungda Thoktuna pareng leptuna candle thanba amadi mahiroi anigi mafamda leisu katpana thorongya pung oiba saktam oikhi leisu katlaw matung mahiroi hatpa yaningde mahiroi hatpada chenaba sing ahakpa serak piu haiba kholhau sulauki youth of kabowak singi naha amana phongdorokpada inaw linthoi ngambi amadi hemanjit anigi thawaina laramlenda ingna signa leirunaba thawni jabani makhoi anibu hatpada chenaba mioi sing ahakpa serak piu mahiroi anigi thawai yaudraba hakchang imung manungda sinabiu haina phongdokhi koigi judo kabwa sina sinduna now hemanjit amadi linthoi ngambina lekhidabagi nungai tabu phongdok po aina ekoi mayam candle thanduna ekoi makoigi thawai bu ishorgi manakta ingna santi leinabagi damakta ekoina ishorda thongni jabani aduga makoi bu tamthina haliba mioi singa do sarkar na matik chaba dandi pibiyo aduga hojik sarkar dun akhoi ki praja mayam na hauduna irang hawak chu bawba tumina leibase akhoi pende koina Sin Kuki terroristing asi mioi ba marakta leigadaba kanglop nate makhoi asi malem asi wangwada leigadaba singni haina all Manipur matam isai kanglop ki president Khaidem Thoibana phongdokre ngasi mahiroi anibu chin Kuki narco terrorist singna tamthina mihathina hat kibagi mayokta yaningdaba utuna all Manipur matam isai kanglop amik amadi all Manipur Sound Service Association amsa anina sinduna sagolbal tera Tongbram laikai da chathakiba wakat mefam amada mahakna hai chamjarba mahiroi anibu yamna tamthiba mongda sanga da fawba mioi bana chatlaroi daba lichat ama chin Kuki narco terrorist singna chathakiba asi lamdam asigi yamna thamoi shokpa amani loinana artist singna su thamoi shokna nuai taba adu phongdokli asuk kuiraba matam asi fawda makhoigi langla langjil khanglabasu makhoigi hakchang phangba ngamdaba asi yamna pende
kuki nupi anigi wathok ki matang da lamdam asigi miam hoptuna yaningdaba amadi pendaba phongdoki adubu chamjarba mahiroi anigi manungda nupi macha amasu yawriba asida kuki nupi singi oiba wapam amata phongdoktaba asina takpadi makhoi asi prithibigi wangmada leigadaba amakhakni haina lowi hiram asida leingakna tawgadaba thabakta marum thupna leibum tawriba asi yamna pende loinana lamdam asigi lamyanbi ama oirambi ima memchoubi na laikhidaba asida amiknasu awabada saruk yari haina phongdoki sukum bidile chetla sideida makhoi no kopi gi nupa ni kokto khachi aduna ba makhoi gi kopi nupi sing china wa budget ama gokta wa mangang da ba haibase akhoi gi pitibi wa modal le gida ba haite ni wena le gida ba na taba chet amani habisida amoi chona khoi yamna nuaite aduna makhoi gi matakta akhoi gi center da gi government gi side gi lokal pe abna par pache yamna thinthamali tawhaning ba thabak kaya ma tawde yamna Aura phana tawbada yamna chawna mai pakpam oigada bada kholi marum khuppaga leiba tawna leibasi yamna wakat mifum aduda saruk yakiwa ameki secretary Dhananjoy nahai maitai aikhoigi chatnabida laikhidraba singi mathau mungam pangthoklaba tungda imung adu kharam makhai leitaba haibadu oigadoribani adubu asuk kuiraba fawba mahiroi anigi hakchang imung manungda phangandaba asina leiriba imung singda leita handaba ama oiri masida leingakna athubada makhoigi hakchang imung manungda sinanaba thabak pakhatpiu haiki kanda mathau mangam pangthok chaba kanda da pangthok chara kanda da imung manung se tang ni na ta bani do asuk kuiriba je magi mathau mangam pangthok mangam dana masagi ka gumba ka belonging samda phangdana leiba se asigumba se sarkar sina pungiraga hana pungiriba oiribani adubu amukena wai asuk kuiba timing se masi matam je henmalle aduna tu matamda oigi justice do mayam gi apamba do ngun view aina ai media gi thongda artist sing gi sile sin kuki terrorist signa mihat thina hatok pikraba mahiroi hizam linthoi ngambi amadi pizam hemanjit ki mihat chenaba sing athubada faduna ahpa sera pibaga loinana achuma wire phanghalu haina october 3 dagi changchilakkiba relay hunger strike ngasiga numit mangani sukre mahiroi ani hatkibagi mayokta semkyo jesina sindo tagel kolom lekai amadi tera tongbram lekai da tatharakiba relay hunger strike ngasi mangani chanba numitta nupi singna chara henduna mahiroi anibu hatpada chenaba sing faduna ahakpa dandi piu amadi thokliba irang asi loisinduna santi hanjilhallo haina khongjang changchinki ningsingbayai mahiroi hizam linthoi ngambi luangbi amadi phizam hemanjit haukiba tha July 3 tagi thiba khangdana laraklaba matung September gi 15 da makhoi anina hinglingai gi amadi halaba matung gi photo social media da viral oirakpadagi lamdam asigi mahiroi kayana mihat adubu yaningdaba phongdoktuna akanba khongjang changchinbada mahiroi kaya asopan nangkhibasu leikrabani mihat asibu thijinnanba lusingnarba CBI gi director masa Imphal da thunglakibani loinana thodok aduga mari leinana mioi taruk CBI na faduna hauji investigation chatharibani May ahumdagi hauduna Manipur thokliba irangda imalaiba kedama tawaikat khraba athobu singi mapamda transgender laitrabi parody amadi makeup artist singna sinduna kakching lamkhaida mairakatuna ikai khumnaba utpaga loinana minute ani tumina leptuna laikhidraba athobu singna mapugi laikonda ingna sikna lairunaba thoni jakre loisilakpada long live manipuri ngamkai kaiba yaroi imalebakna yaipare haiba kholhausu lauki Thasi October ki tang tarukta Manipur Information Commission amasung Manipur University of Culture anina khusamnaduna pangthokiba RTI Week 2023 ga mari leinana pangthokiba painting competition da makok mathang tarak labot singi phal lauthokre first position da Imphal Art College gi Dijendra Laishram, second position da Manipur University of Culture gi Kaithel Lakpam Silas amasung third position da Manipur University of Culture gi Laishram Bipin Singh ni loinana consolation prize da Naurem Birhari College gi
Laifakpam Rohit Singh, Kendra Vidyalaya Lamphel ki Daulas Lamba Mayum amadi Manipur University of Culture gi Ningthaujam Prithvi Rajni prize winner sing asigi certificate of honor thasigi tang tarada Manipur Press Club ta pangthokpa thoramda yenthokani. Manipur Information Commission gi State Chief Commission gi Chirol amana hairi. Poiropot Farmers Development Cooperative Society na sinduna Imphal East District ki Yaripok Thambal no Kaitel dagi Topok pi dam fauba kilometer ama hena sangba Poiropot Kongnung Sengkrek Kongnung Sengba adu da saruk yakiba Poiropot Farmers Development Cooperative Society gi Secretary KS Tomchou na phongdorakpada laupari lisingani changwarom oigadaba Poiropot lokol gi laumi sing asi hojik yamna luba phim amada leire lang pada ising sangle phau satre phau maru haithrakpadagi lokpai yadabagi awaba mayoknadi phim asida Water Resource Department Chief Engineer Assistant Chief Engineer amadi Executive Engineer na medyang sangbiduna kongnung tengbagi thabak asi ngasi society asigi member chani rom na saruk yaduna pangthokpani laupari lisingani changwarom asi lawlokpa yaduna mangkigadabadagi kanbibagi damakta Water Resource Department bu thagat pasu phongdoraki moi mayamna sigumba line sida aikoi miyeng changbiraga aikoi na ngasi senjeri basi sei khudingi miyeng changbiraga aikoi Poiropot Farmer Development Cooperative na sengi balakho ngasi sengragadi aikoi asok yamba law pari lising ani ka sanga sathuk yorongani si khongjina sari bani si miyeng changbiraga aikoi bomutang mateng pangbirapose aikoi department gi maikagi thagat phungdokchari Mahiro Singh amadi General Public ki stock sasinda henna khudong chananaba Students Bus Service amasung City Bus Service hayeng October tang 8 dagi chen ba horgani haina Director Transport Dr. Nivedita Lari Lapamna thadro pachul amana hari Manipur State Transport ki bus sing na satkadaba route sing adudi Imphal Yaripok ayu pungte makhai dagi Gandhi Memorial Hall Indira Park dagi thagani Imphal Kakching na ayu pung nipal makhai dagi Waheng Lekai dagi pung nipal Imphal Sekmai ayuk pung nipal Nagampal dagi Imphal Bisnupur Waheng Lekai dagi ayuk pung nipal Imphal Laishang Tem Waheng Lekai dagi ayuk pung te makhai Imphal Lamlai Nagampal dagi ayuk pung nipal dagi thagani amromda Students Bus Service na Imphal Kakching Lamkhai dagi ayuk pung te makhai Imphal Moirang dagi ayuk pung te makhai Imphal Sekmai dagi ayuk pung nipal Imphal Lamlai dagi ayuk pung nipal amadi Imphal Mayang Imphal Service ayuk pung te makhai dagi ni Students Bus Service ki lamthung phamna Eastern Gate DM College oigani hairi lamdam asigi yelho proof ama oiriba maitai bu scheduled tribe list da Assam puna pass taminanaba lengang na athubada mathau taba recommendation thananaba hotna view haina Scheduled Tribe Demand Committee of Manipur SDTCM gi President Dhiras Yumnam na phondokre North AOC ke group fat manak talaiba hotel phoi bigi Paumi Singa unabada Dhiras na hai hojik Manipur da thoklib irang asi thabum manga farakle masida irang asi khara hanthrakpagi mami ama uba phangle matang asida Assam gi tai ahom yauna purup nipumathoi state Scheduled Tribe list chanhanabagi Rajya Sabha da bill ama kumja lising ani 38 gi January 4 da puthokuna pending laibani Assam gi purup nipumathoi asi parliament mifam hek phamba matamda pass tawba yabagi thakta lairabani bill asi pass tawkhiba tarbadi awang nopok lamdam pumbada yelhomi oiraga Scheduled Tribe list ta yaudabasi maitai khakta ngaihoduna aruba phim amada mayok nagani maram aduna maitai ngaklo pinanaba purup asi Scheduled Tribe list ta chalhannaba haibasi yamna tangai fadi lamdam asigi maitai Irecha sing irang asiga loinana tangai fadana maitai chu Scheduled Tribe list yahu duna constitution gi ngaklo lowdaba yade haibo pam asi kauthok pigano haina miyam da appeal torotli Manipur High Court na maitai bu Scheduled Tribe list ta chalhanaba Manipur lengak ta recommendation chahi amagi manungda thananaba thakiba order adu oiriba film asina maitai purup
asi Indian Constitution gi ngaklo pinanaba lengak na thintadana recommendation thananaba honafam thoi court na ahan bada chayol mari manungda thananaba khangan kibani Manipur da thokliba irang asina maram orga chahi amagi matam sangdokhibani mahakna makhata na hai marak asida irang asiga mari leinana Manipur da lakpa minister yauna central leaders sing political party sing delegates sing su unaki amadi makhoi da memorandum sing pisinki unaba adu da irang asi maitai scheduled tribe demand ga mari leinana Manipur high court na takiba order gi mayokta asumna sinba tribal solidarity march da horakiba manba oiragasu marumda aronba agenda mayam leibabusu paudamki miyamna hojik thokliba irang asida maitai furup asi lana uribasi karigumba scheduled tribe list da chalamlabadi uramloi Manipur da May 3 da maitai amasung kuki anigi marakta irang tholakhraba batung dadi khudaki oiba khwaidagi maru oiba thabakti isa amadi maitai khul sing ngakthok nanaba honaba amadi irang asi karamna lebhanba haibisina oirakli mekuma thoida pangthokba SDDCM gi consultative meeting da khanakhibagi matung ina SDDCM gi thomi sing SDDCM gi banner direct puthoktrabasu miyambu luchingliba kokomi da solidarity piba komina pakhalakpa thabak thoram sing da angamba wakal pangal na sing bagi mateng pangba amadi yauksinduna laki loinana irang asina haktengnana soalaba singya tamyada leiba maitegi khul singda satuna wariwatai sanaduna awa ana saru yaminaba kari karamba mateng pangba yabage haiba tanaminaduna laki अखोई एसटी से ओइनबगदमक मणिपुर सरकार ना हौजी अथुबदा कोर्ट की राय अमनसु सही अबगी मनुदा पुथोकदबनि हायरगसु एनी टाइम पुथोकपि यायबा मनुग सही दु गाइबिबगी मौता लाकदबा दोंग थीबसि येंगे हायर कादा 2024 तोगदबा इलेक्शन नि ममांगदा मैतै तंगाई फदना एसटी ओहेनबा मणिपुर सरकार ना पिफम थोपा रिकमेंडेशन अबदी मदुग लोइनबा संगबया तंगदबा पेपर्स अबदी एथनोग्राफी अबदी सोशियो इकोनॉमिक सर्वे रिपोर्ट अनि दु पिबिदना याम सुना थाबिनबा हायबसे अखोई सेल्फ डिमांड कमिटीना अमुक्का मणिपुर लेपाकी सरकार सिगी मफमदा अखोइना एक्शन वाही थमदनी Gaza Strip da legak leba Hamas militant group na rocket lising kaya kapsinduna Israel da ngasi nongalakpada landakre airland amasung si yauna masing yamdaba militant sing landaba adu da yauri hari Israel ge Prime Minister Benjamin Netanyahu na haikibada lebak adu hojik lan soknari landak liba yeknaba sing landak pagi awaba fangani ayu angan bada landak liba adu achobo lanpham amani haina Israel Defense Force na haiki lanpham asida yamdrabada mioi kunithoi sikre mayam amana asopan nangle Israel nasu akan mamong da khut hanki hari Israel da rocket lising ani ga chonga hena kapsilaki haina Israeli military na haiki militant sing adu Sderot city fawba sangsilaki haiki Israel na occupied toriba West Bank tasu yamna kanna khut thoknari marak asida President Vladimir Zelensky na haikibada Israel da mahaki lengak na support tauri Sikkim gi chawd thiba khangdana laba lanmi singi manung da lanmi nipan gi asiba haksang phangle haina Defense Minister Rajnath Singh na phongdokre ichaw da lakhidraba singh na mahakpu thamoi shokna wahalle su haiki Glacial Lake tagi pathorok isingna Sikkim da ichaw thoalibani Defense Minister Rajnath Singh na haikibada thiba khangdana leirakhiba lanmi kulumdogi manung da thauna farba lanmi nipan gi thawai yaudro haksang phangbangamle makhoina lebak asigi damak kathok lamba thabak sing kaidonung da kauraroi thiba phangriba mioi sing thiba gi thabak kanna chathari haina Minister Rajnath na haiki sanabagi pau China gi Hangzhou da chathariba Asian Games 2023 ngasi taramani ni chanba numit phawda India na medal punna chamaga taret phangmangam khre ngasi taramani chanba numitta India gi archery contingent na goal ani lobangam khre amadi compound archery da Abhishek Verma na silver amasung Aditi Gopichan na bronze phangkhre women kabaddi da final da Indiana Taipei bu maithiba pidna goal phangki badminton mixed doubles finals Sirang Sethi Sadvik Das
Rangkis Reddy na goal fangbangam kre. Hojik Pauda India na goal kunipan, silver kontranipan amasung bronze dipumathoy punna medal chamagataret fangle. Aroy badak maroy po amuhanna. Let's fight against Chinkuki narco terrorists and illegal immigrants. Haiba hiramda miyang from pangthokre. Manipur Santi Hanjin Hallu Kudaktagi Lal Lepu Haiba demand Taroduna Santi Gireli Chatkre. Chinkuki terrorist sing asi miwi bagi marakta laigidaba kanglop na tehaina all Manipur matam isay kanglop ki president thoibana phongdokre. Loinana Israel da Hamas militant sing na rocket bomb lising kaya kapsinduna landakre. Ngasigi damakta di paudam pijaba matang asira lusinjare mejang tabi kwai puno ku amuka hana kurumjari.